खुलुमजरी ISTV Manipuri Pau Midyang Tabiraba Punamapu Taramna Okchari Ngasigi Maruiba Pauda Imphal City gi Major Khulda Sakti Laiba Bom ama Pokhai Khre Car ani amangata Thokre Amadi Ministry of Tourism gi Swadesh Darshan Scheme gi Makhada Manipurda Tourist Circuit Lupa Crore Ahum hena changna semkat kadauri Pau Sandok na Pizari Imphal City gi Major Khulda ngarang numidang athengba pung 12 makhairom taba matamda Sakti Laiba bom ama pokhai khre thaudok aduda khamduna thamba car ani amanga ta thoki midi asok apan yahodre City Police Station dagi awanglomda meter chanirom tamak chatlaga leiba mafamaduda sakhangdaba singna matau karamna Sakti Laiba bom adu pokhai halamli bano haiba police na thigat pa hokre bom pokhai baduda amanga ta thokraba car ani adudi I-20 registration number MN01G 1550 amadi Celerio MN01S 4755 ni thodok aduda ka hena akaya toi thokraba I-20 car adugi maning thangba sarukta bom adu pokhai khibani car adu Sikandar Shah koba Bihar dagi haujikna maringmai kabui gi bharada leiba mioi amagini bom pokhai baduda manak nakpada leiba yum amadi dukan gi mingsel kyasu akaya toi thoki Ahing athengwada pokhai khiba oibana misi mina yahodrabasu Sakti Laiba bom oibana akoibada leiba mioising mipaiba faunaki thodog asigi matangda police na case ama lokhatuna thijinba haukibaga loinana ngasi ayu forensic science ki kangbu sing yauna makha tana thijinbagi thabak sathakre kanana karigidama bom adu pokhai hankibano haiba chapchaba khangma ngamdri Ministry of Tourism gi Swadesh Darshan Scheme gi makhada Manipurda Tourist Circuit semganaba lupa crore ahum lakh yankhai taruk lising humphudra mapan chatret kun paisa yankhai ni thogi senphang kaithokpada Governor of Manipur na ayaba pikre tha asigi tangkun mathoida Governor gi mingda Tourism gi link secretary na thokhiba order amagi matung inna hairiba senpham asi maru oina Imphal Moirang amadi Khongjom Moreda Tourist Circuit sing semgatnabani senpham asi Ministry of Tourism na Central Financial Assistant oina chahi asimaki November gi tang 10 da thokhiba project asigi apunba senpham oina lupa crore humphudra mathoi lakh marifunithoi lising kuntra chamri taragi apunba senpham adugi mathakta makhatana ahen senpham oina lupa crore 38 lakh marifu humdoi lising marifudra nipan chatruk ka ani paisa humphugi manungda hairiba lupa crore ahum lakh yankhai taruk lising humpudra mapan chatret kun ka paisa yankhai nithoi gi senpham asi ahanba stallment gi ani shuba senthang thadorok pagi makhadani senpham sing asi Bisnupur district ki ningthau khong amadi Phubalada aduga Thobal district ki Khongjom amadi Chandel district ki manung Chaliba Moreda Tourist Circuit semgatnaba project asibu paikhat kadawriba PWD da senpham sing asi sinagadabni hairi Manipur ge tongan ba mafam mari da paikhat kadawriba Tourist Circuit sing asida maru oina Eco Tourist Hut Food Court Tourist Facilitation Center Waste Management Unit Handloom and Handicraft Hut Spa Center na chingba sing sangat pa yauri Rims ke staff nurse jam gatara taruk launana ba pangthokiba changyengi wahang cheda lik oiki haibagi khudam kya mayek singna laire haina apunba iraiba ki mahairoi sinpang lupna khangalagli Rims ki inquiry committee asina masigi matang da thijinba sida chumna thabak tawrabadi wahang che lik oiki haibasi khangani cherol asina makha tana phongdorakpada pangthokiba changyeng adugi phal lauthokpa yakhiroi hairi Tungi Mirol Gidamak Manipurda Political Revolution Mathok Tare Haina Indigenous Peoples Association of Kanglai Park Ipak Manipurna Thadrok Pachero Lamana Khangalakli Khuda ki oiba problem sing solve tawbanatana tunglam chatki yengduna lengak pa yaudri miyanggi wakat amadi demand natana masana khangna thabak pangthokpadi atangbani hairi Kangladagi Assam Rifles lauthoknabagi Manipur lolbu Nepal suba schedule da channanaba yelhomi kananabagi University lingnabagi hairiba wafam khudimak miyanggi pressure na oikiba ngaktani fiba masida Manipurda Political Revolution mathau tarakli hairi Women's Development Association Singjamai Wangma Bhagavati Lekai da nauna saba mera sangamangasi Thokchom Saityabrata Kauba Mioyamana Hangdoktuna Miyamda Khusinakre Thoram maduda Women's Development Association gi President L Memcha yauna Maira Paibi kyana saruk yakhi Khunai amabu afhaba lambida lamjingbada Maira Paibi singi achoba thodang lei haina Saityabrata phungdokhi Christian lining chatpa singi khwari chawba Christmas kumaina lakpada maru oina lining asibu chatpa miyamda MPCC gi president su oiriba deputy chief minister ga khangam na harau tayamba phongdokpaga loinana yaifa paujal pirakli mahaki cherol amada
पापना थल्लबा मालेमदा अवाना तारबा सिंगी मरुप ओइना अमसुंग असन अनागी खोंगलोय ओइना पुंसिबु अचुंब लंबिदा लमजिंग बिरंबा ngakpi haiba ishorgi macha prabhu jishuna मियोय पोक्ता पोक्तुना मियामगिदमक थवाई कटकी कुमय असिना लाकपदा लमदम मसिदा नुसी चानाबा हाना सुनबा यावदबा चाहोंग अहोंगबा पुरकपा ओइरसन हाइरी अमरोमदा कॉमरेम यूनियन मणिपुर नसु क्रिसमस कुमैना लाकपदा मणिपुर मिया मरु ओइना क्रिस्टियन कम्युनिटी सिंगदा यफा पाउजल पिरकली कुमय असिना मणिपुरदा खुंदामिनरिबा कम्युनिटी सिंगी मरक्ता नुसी चानाबा पुरकपा ओइरसन हाइरी उरीपो केंद्र की वार्ड नंबर 5 की मनुंग चनबा लांगोल निंगथौ लैकाई की लंबी मतम कोइना मरी लैनबा अथॉरिटी सिंगदा तक्सिनदुना लागलबसु सेंबिदबदगी लैकाई मियामना सेल खाइनरगा ngasiदगी जेसीबी सिजनदुना सेमजिनबा हौख्रे लैकाई अदुगी हामोन सुनील कौबा मियोयमना फोंदोरकपदा लैकाई असते लैरिबा मियोय सिंगसी चही 15 रुंगी ममांगदगी लैरकपा क्या याउरी ngasi फावबा केंद्र सिगी मंत्री ओइबा याउना मिहुत क्या थोरखरबसु सेमजिनबिदबदगी लैकाई मियामना अंगंबा सेल खाइनरगा सेमजिनबा हौबनी लैकाई असिबु हन्ना यंगबिदबदा पेंदे हाइखी लैकाई दगी अंगम अमग पैसा खासा पुथोनरका विषयने अदु अखोइना हाइजनिंगदि अखोइ सि इनंग नंगना रिपोर्ट कन वार्ड नंबर 5 म्युनिसिपालिटी एरियादा लेरगा सही कुनगा मै मंगाम ले पुसाइदा सिबी कन तबुसे मियंग चंगबिदबसे अखोइ कितंग खोइगी लैकाई की कन सिंगा कितंग नुवाइतबो हाउजे मरुइ बपाव अमुका नपिजरी इम्फाल सिटी की मेजोर खुलदा सक्ति लेबा बोम अमा पोखाइख्रे कार अनि अमांग अता थोख्रे अमदी मिनिस्ट्री ऑफ टूरिज्म की स्वादेश दर्शन स्कीम की मखादा मणिपुर दा टूरिस्ट सर्किट लुपा करोड़ अहुम हेना चंगना सेमगत कदौरी मिदेंग ताबिरे पुनमपु अमुका नखरुंजरी